Naga Peace Talks ki matangda Nagaland ki Chief Minister Manipuri yoga Union Home Minister Amit Shah ngarang New Delhi da unakre. NIDA gi convener amasung Assam ki Chief Minister Oriba Himanta Biswa Sarma su mifum aduda sarugya ki hari. Nagaland ki Chief Minister Manipuri na fangdorokpagi matung inna negotiation chathariba asi athuba matam da warishin puraklagani adubu masi negotiation tawriba party singi makha pole haiki. Mahakna hai India lengaka NACN IM ga 2015 da framework agreement aduga 2017 dana NNPGs ka agreed position gi khuriek pinaki adubu tonganba naga gi flag amasung constitution taliba NACN IM ga wari sanabasi mangjil thaba ngamdana leiri. Chief Minister asina haikibada Nagaland lengak amasung central lengak ta peace talks ki athuba matamda haibadi 2023 gi Nagaland assembly elections ki mamangda loishinnaba maike kya dagi pressure lakle haina fagurabli. Ngarang Uttar Pradesh ki Hapur district ta prostitution racket ta Cheneriba Meghalaya ki BJP Vice President Bernard N. Marak UP Police na highway da checking chathabada thengarappadagi agatpa ngamkhre. Panbayai haukiba thangja numita Meghalaya ki West Garo Police na Bernard N. Marak ki farmhouse ta sex racket chalairambagi miyoi 38 agat khibaga loinana chahi nauriba minor nupi macha yauna angang manga su mafam adudagi kanba ngamkhi. Pagdok aduga mari lainana Bernard N. Marak ki matatta turagi court amana nithukaba numita non available arrest warrant issue tauduna mapu police na phana batana duna lakhibani haraba Bernard N. Marak pu Meghalaya da puraknaba Meghalaya gi police team nangarang UP gi damak khungsan khre. India ki oina Ramzar na recognize tauba wetland manga ngarang Union Minister of Environment Bhupender Yadav na lautokre. Nauna Ramzar ki status panglaba wetland sing adudi Tamil Nadu ki Karikili Bird Sanctuary, Malikaranai Marsh Reserve Forest, Pichavaram Mangrove, amadi Madhya Pradesh ki Sakhya Sagar, loinana Mizoram ki Pala wetland su anauba list aduda yaurpaga loinana Northeast India ki oina Ramzar na recognize tauba wetland mari sukre. Panbayai Manipur ki Loktak Lake, Assam ki Dipor Bill, Tripura ki Rudrasagar, mamangdagi Ramzar ki list yauba wetland oiribani. Ngarang hapsin khiba wetland manga sing tharaga India gi oina Ramzar na recognize tauba wetland gi masing punna yankai mari sukre. Khwaidagi chawba modular space station amadi lebaktora mangagi project ama oiriba International Space Station ISS dagi Russia 2024 gi matungdagi toklani haina laukthokre. Moscow gi Space Agency chief amadi hanagi deputy prime minister Yuri Borisov na waphamasi Russia gi president Vladimir Putin dangarang thamkibani. Media reports ki matung inna Ukraine gi mathakta lan chathabadagi Kremlin amadi US yauna nongchup lebak singi marakta mari phachilakta amadi nongchup lebak singna Russia gi mathakta thamliba athingba kaya asina maram oiraga Russia na space station thadoklani haikibani. 1998 ta orbit ta thagatkhiba ISS ki khwaidagi chawba stakeholder Russia amasung United States na oiri. Panbaya space station asi asoengam yaudangna mathau tawhanbada Russian technology na yamna maru oiba thautang lawribani. India da COVID-19 gi active case apunba lakh ama lising ni phumanga ga kuntaruk lairi. Haukiba pungkut mari da COVID-19 gi anawa active case lising tara nipan chahum ga tara humdoi report tawraki. Miyoi lising kun chatret kani phuni thoina COVID-19 dagi fagat kre aduga yankhai ga taret na lekidre. Masi tharga leba sida COVID-19 na maram oiraga lekidabagi apunba masing lakh manga lising kuntaruk chamaga humpu taret sukre. India da COVID-19 gi vaccine dose apunba crore chani ga sumlagyani lakh humudra mapan gi mathakta kapthokre.